ꯀꯔꯝꯕꯅ ꯍꯥꯎꯒꯦ ꯁꯤꯕꯣ ꯑꯗꯨ ꯍꯥꯎꯕꯅꯤ ꯌꯥꯝ ꯆꯥꯎꯕ ꯌꯥꯗꯦ ꯄꯤꯛꯇꯛ ꯇꯧꯕ ꯑꯝꯇꯪ ꯆꯥꯒꯦ ꯑꯩꯒ ꯋꯥꯡ ꯃꯥꯟꯅꯔꯦ ꯁꯤ ꯍꯦꯒꯦ ꯍꯦꯛꯑꯣ ꯑꯥꯌꯥ ꯅꯣꯏ ꯃꯥꯃꯨꯛ ꯆꯩꯗꯅ ꯗꯤꯁ ꯏꯁ ꯌꯥꯝ ꯐꯔꯦ ꯉꯁꯤꯒꯤ ꯅꯨꯡꯊꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯅꯤꯡꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯡꯖꯨꯁꯦ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯕꯣꯏꯗꯒꯤ ꯍꯦꯛꯑꯦ ꯁꯤꯡꯖꯨꯁꯦ ꯑꯗꯣ ꯑꯋꯥꯊꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅ ꯄꯤꯛꯄꯗꯤ ꯃꯔꯛ ꯁꯥꯔꯛ ꯍꯥꯏꯇꯥꯔꯦ ꯃꯦꯗꯤꯌꯝ ꯁꯥꯏꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯤ 2-3ꯒꯨꯝꯕ ꯆꯥꯒꯗꯕꯅꯦ ꯑꯗꯣ ꯏꯇꯣꯝꯗ ꯉꯥꯏꯔꯦ ꯀꯅꯥꯝꯇ ꯆꯥꯁꯦ ꯍꯥꯏꯕꯗ ꯀꯅꯥꯝ ꯌꯥꯔꯛꯇ꯭ꯔꯦꯕꯀꯣ ꯏꯇꯣꯝꯗ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯨꯁꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯟ ꯃꯈꯟ ꯂꯩꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯧ ꯄꯧꯅ ꯍꯦꯛꯇ ꯁꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯍꯥꯎꯕꯖꯥꯠꯅꯤ ꯑꯗꯣ ꯉꯥꯔꯤ ꯈꯔ ꯂꯧꯈꯥꯏꯔꯦ ꯃꯣꯔꯣꯛꯁꯦ ꯎ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯣꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯉꯥꯔꯤꯁꯤꯒ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯠꯀꯤ ꯑꯆꯥꯄꯣꯠ ꯕꯨꯖꯤꯌꯥꯒꯨꯝꯕ ꯑꯗꯒꯤ ꯆꯣꯔ ꯆꯅꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯃꯤꯒꯨꯝꯕ ꯋꯥꯇꯤꯟꯒꯨꯝꯕ ꯑꯁꯨꯝ ꯈꯔ ꯌꯥꯎꯔꯒ ꯃꯤꯛꯁ ꯑꯞ ꯇꯧꯔꯒ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯏꯁꯇꯥꯏꯜꯁꯦ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯀꯣ ꯌꯥꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕꯒꯨꯝꯕꯗꯤ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯅꯥ ꯃꯁꯤꯡ ꯑꯇꯩ ꯑꯇꯩ ꯑꯣꯡꯂꯤ ꯖꯁ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤꯅꯦ ꯉꯥꯔꯤꯅꯦ ꯃꯣꯔꯣꯛꯅꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯁꯤꯗ ꯎ ꯃꯣꯔꯣꯛ ꯑꯝꯇꯪ ꯍꯥꯞꯄꯗꯤ ꯐꯒꯗꯕ ꯎ ꯃꯣꯔꯣꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤ ꯑꯣꯏꯅ ꯑꯗꯣ ꯋꯥꯇꯤꯟ ꯕꯨꯖꯤꯌꯥ ꯑꯗꯒꯤ ꯃꯤꯃꯤꯒꯨꯝꯕ ꯁꯨꯝ ꯃꯤꯛꯁ ꯇꯧꯔꯒ ꯃꯁꯤꯅ ꯃꯍꯥꯎ ꯑꯃ ꯁꯨꯝ ꯊꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯝꯕꯥꯏꯅꯦꯁꯟꯁꯦ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯁꯤꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯥꯔꯀꯦꯠꯀꯨꯝꯕꯗꯗꯤ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯊꯤꯟꯒꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯃꯟꯗꯅ ꯑꯩꯈꯣꯏ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯇꯧꯕꯅꯦ ꯑꯗꯨ ꯀꯅꯥꯝꯇꯁꯨ ꯆꯥꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯑꯉꯥꯡꯈꯩꯁꯨ ꯀꯅꯥꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯇꯣꯝꯗ ꯑꯋꯥꯊꯕꯤ ꯃꯄꯨꯝ ꯑꯃ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯋꯥꯊꯕꯤꯁꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯆꯥꯒꯜꯂꯦꯕ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯇꯩ ꯀꯣꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯣꯏꯅ ꯑꯋꯥꯊꯕꯤꯁꯦ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯇꯤꯟꯒꯨꯝꯕ ꯕꯨꯖꯤꯌꯥꯒꯨꯝꯕ ꯃꯤꯃꯤꯒꯨꯝꯕ ꯈꯔ ꯃꯤꯛꯁ ꯇꯧꯔꯦꯀꯣ ꯈꯔ ꯍꯦꯟꯅ ꯍꯥꯎꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯁꯪ ꯑꯃꯥꯟꯗꯤ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯇꯨ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯒꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯤꯀꯣ ꯅꯩꯔꯣ Jaha. Netta, haubla. ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯁꯨ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯆꯪꯕꯗ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯅꯤꯡꯕꯅꯦꯕꯀꯣ ꯃꯤ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯁꯨꯝ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯆꯔꯥ ꯋꯥꯟꯕ ꯁꯨꯝꯕꯁꯦ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯄꯧꯅ ꯁꯨꯔꯒꯅ ꯍꯥꯎꯕꯅꯦ ꯃꯌꯥꯝꯁꯨ ꯁꯨꯝ ꯇꯧ ꯌꯦꯡꯉꯨ ꯀꯌꯥꯝ ꯍꯥꯎꯒꯦ 인진 뻗다봐 하다 가장 뒤에 생각보다 짜봐 ตุ้ꯝꯗꯕ ꯀꯥꯡꯕꯨꯗꯤ ꯆꯥꯕꯤꯔꯨꯅꯨꯀꯣ ꯑꯋꯥꯊꯕꯤꯁꯨ ꯆꯥ ꯇꯨꯡꯒꯟꯗꯕꯅ
ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯎ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯥꯛ ꯈꯔꯒ ꯍꯥꯞꯀꯣ hầu luôn á ayuk cara wanba nungdin cara wanba adu changlen su dum chaba nungdang chaba sida ne ba akhoi ne pangni je anu yam chabi gano ai du sum haina gi bai sum chaba ni ko này đấy hầu đó đúng rồi nè ngầm rồi đúng rồi ba đi ta xin lên mà xem này ya mình là anh ngầm ra đây mít là cam mít cam bài bra cái nó khu trâu bài bra mít là cam bài bra đó này anh sẽ nên sẽ có gì mix up tông cho bên này một content xem ya mình sao ba số đùm ở đây lighting cái số đùm hay ba đó đặc sẽ content jadi ayam mantam da sem sar lei da bane continuation thagat na ba adu kitang kare ta sem lui ba khar wat pai ta ko adu thagala ne adu matam da mathang na kana ba ta da hu bagi pakna bagi bu su adu numi phaba phatta ba adagi
ꯂꯥꯏꯁꯤꯡꯗ ꯀꯔꯤ ꯀꯠꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯏ ꯇꯤꯟꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯈꯪꯕ ꯅꯣꯂꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯐꯪꯕ ꯅꯣꯂꯦꯖ ꯃꯌꯥꯝꯗꯣ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯕꯁꯤꯁꯨ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯖ ꯑꯦ ꯖꯤꯕ ꯍꯥꯏꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤ나 ꯑꯗꯨꯝ ꯆꯥꯕꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯀꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣ ꯑꯗꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯆꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯑꯗꯣ ꯑꯩꯅ ꯉꯥꯡꯕꯗ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯑꯄꯪꯕ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯈꯜꯂꯒꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯄꯦꯟꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯆꯥꯎꯈꯠꯃꯤꯟꯅꯁꯦ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯕꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝꯗ